Hourakhiba COCOMI Co-ordinator Th Somorendro hai Lan Asi Karidagi Kamdouna Hourakhiba Lan Haibadu Ngasidi Tapna Tapna Mayek Senglakle Lan Asi Kuki amadi Maitai anigi marakta thokpa lan nate geopolitics ki mityengda India na thokhanba lani haina COCOMI na hanadagi lauduna lakhibane aduna Manipur gi miya maruaina hauzik paliba lengak asina Government of India gi apamba karino khangba change hanagi lengak na oirabasu hauziki lengak na boirabasu Lan Asidi Manipur gi miya na thengnadi bane Maramaduna India gi geopolitics na Manipur miyam dagi hena luna lawe haibase miyam amadi Manipur lengak na khangzin minaduna makha taba kari thabak paikhatpa yai haibadu khu selaga leiba matamoire haina mahangna makha takhi GOI na Government of India na Manipur se masagi state amo ojerabasu magi geopolitics ki policy na akoi Manipur miyam gi hak dagi right dagi hena lurakpa masina maram orga tho nung thodo issue mayam se challenges mayam se tholi ne habise Manipur miyam na khangmam toi loina paliba state lengak asina su yamna be sing masi khangmam toi aduna paliba lengak asina su baga chaminariba lengak ta yamna kanna khaiba masangi masi tawdanaba masi akoigi any political party ki nate all political party na hana lerma congress party na lengak paing di sungare makoina je policy tawda akoigi hak ma ba tawda akoigi punsi kya manghan gre haibase akoi mayek seng na akoigi lengak pariba representatives na the government na mayek seng na magi GOI da thamma mathau tare natraga de akoigi punsi se akoigi ngasagi geopolitical policy da akoigi hanglai ona sinraga koi khunai hak right hingbagi punsi khudibak asi modugo sinarapse masi labaga amna thibani asi khudakta GOI na handok laga mahaki state asida lariba koigi miyam ase mahaki miyam ni mahaki citizen ni khalaga modu koigi ngakpiba amadi ngakpa senba tawgi thaba ase GOI gi sober responsibility ama lai habase masi state lenga asta koigi khan gadamani